2005 की मार्च की तारीख तरा तरुकता ड्राउनर्स ग्रुप इलेज हारिबा महम असिदा नौना लुहोंबदा ngairiba waza nupi ama detective team samna phai waza nupi asi satra singa nimit kudingi loinaba satra singi mama mapa singna sena thajaba thamba waza nupi amani adubu mahak sahi tara nipan sudriba nupa masa amada natai jadaba thabak kya hanjan hanjan chathaki haiba ki singna ba laibadagi mahakbu police ki team asna phabani waza nupi asi asuki madik masak phajai sung phiran chai hek yengbada mitham hongna adum yenglaga lening ma misak amani investigator singna nupi asigi aronba mahakna taromliba thabak asi sabak phalakpa matamda lebak asigi mioi khudima angpa phawki phajariba masak asiga tawthorokliba asiga yam thina sanada ba haibadu oiki adubu waza nupi sing ausnaba satra singi di crush ni aigisu asiguma waza nupi amatang thengnarabadi phagani haina taksi sonba satra kya laitabanate waza nupi asna naujariba satra si karamna themki kadaida mahakna natai charaba thabak sing asi sathaki haibina singba wari isi tabinaba aigi channel asibu support tawbibu oina channel asibu subscribe tawsinbiramu United States of America gi Chicago gi Downers Group Iles hariba pham asigi sidai amada Christina Formula Kobi yamna ingtapi miyamna yamna thajaba waza nupi amalai mahagasi middle class family gi mioi amani haibadi yamna lairabsu oide aduga yamna inakunbasu oide mahagasi sahi kunthra suri adubu mahagi fajabasi hauju phaw hanmadi leiti mahaki attractive oiba amadi maphimaro nana setpa suna maram oiraga miyamna su mahakpu yamna pamnei formula Downers Group South High School da 2020 dagi waza ama oina thabak tawduna lei masigi su mathakta formula na school asigi nupi masa amadi nupa masa singbu soccer haibadi football sanaba tambi satra singna su mahakpu yamna pami aduga yamna su thajai asigumba formula gi mapan thongi fajarba magul sing asida satra singi mama mapa singna su apen ma pogi 2004 gi kalen tha da formula mahaki college matamdagi nungsinraklaba Michael gal hongle makoi ani asi luhonglaba matungda yam haraute amna lei luhongmagi photo amadi atai video singna su makoi ani si yam haraute amna mamonokna leiba ui mapan thongi sangsar da formula asi awada pa leitaba perfect oiba misak ama oina ui adubu classroom gi arot pa wari text message amadi mahaki notes singadi formula gi wari asi mapan thongna gi pongkhet khenai mahaki arot pa wari asi matam kya gi mamang dagi chathaduna laki adubu kanaguma amatana masi khangmangam khidi nipa masa ama hanjin hanjin rep tawki haibagi case ka mari leinana formula far matungda maki aron masi khanglakhibani formula gi mayokta leiba lawyer amana sumna phongdoraki nipa masa asida natai sara ba thabak chatharak liba asi khudak haki apama phangning madagi khangmangam daduna chatharak panati matam kya sangna mahangna poram kya yalaba matungda mahangna thabak asi tamna tamna chatharak pani nipa masa asina sahi tara mari khaktang ngari ngai da formula na thabak asi chathaba yanaba sem sakre nipa masa asigi maming matha amadi laifam asi losan duna thammi masigi maramdi angang asi minor ni haibadi sahi tara nipan sudriba angang ni haibani angang asi formula na oza oriba school adu tammi formula na course oriba team adu da su angang asi football sana ba yawi kariuma kanana formula na angang adugi mayumda chatuna pamasa asibu lairik takpi lawyer asina makata na sumna phongdoragi 2023 ki January ki angan basarukta formula na angang adu da message ihan hana thaba hawi ahan ba horakpa matamda formula na message adu yamna samna angang adu afaba lambi da purakpa ngamna bagi mawongna thai masina makoi ani gi marakta tamna tamna thajaba henga thalaki karigumba matamda aron ma wari kya liduna angang asida aron atopki ba thaba kya tawning na ba pohan ki formula na tarokada ba thabak asi mama mapa da haidoktana ba angang asibu aron atop losan duna thamna bagi wari kya lebi ki asumna angang asi mana oheningi ba mawongda tamna tamna sem horaki 2023 gi December gi thada angang asi sahi tara manga mapung phare matam asida formula na angang asi sex gi apama pokhan duna ihan han ba oina angang asibu unboxing tawthoklaba matungda angang asi ihan han boina sizinaki formula na angang asi class hawdringi matamda school da larik he hekta gi school asi data angang sing amadi oja sing laktringai da formula na mi lengna da batanja sing asi logduna angang asibu sex tawkhibani thawtok asina formula amadi ingkhalak leba satra asigi ahan ba trailer oiki masigi makha matung tarakpa wari isidi mai adum salle nauna para phakalak liba angang asi su hena para phaning magi apam amadi khawlama pokpa hengalakhi matam asdagi horaga formula na thilakpa punglon gi tantha da angang asna matam sana sana jagoi saw horagi 2023 dagi horaga 2024 gi August September phawagi atena matam asida makoi adi 50 mari leinakhi
ꯃꯁꯤꯒꯤ ꯃꯅꯨꯡꯗ 95 ꯑꯃꯅ ꯁ꯭ꯀꯨꯜꯗꯅꯤ ꯑꯗꯨꯒ 5 ꯑꯃꯅ ꯐꯣꯔꯃꯦꯂꯥꯒꯤ ꯃꯌꯨꯝꯃꯛꯇꯗꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯐꯣꯔꯃꯦꯂꯥꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯐꯣꯔꯃꯦꯂꯥꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕꯅꯣ ꯃꯁꯤꯕꯨ ꯐꯣꯔꯃꯦꯂꯥꯒ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯗꯣꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯈꯪꯕ ꯉꯝꯂꯤꯕ꯭ꯔꯥ ꯐꯣꯔꯃꯦꯂꯥ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯅꯁꯨ ꯍꯥꯏꯗꯣꯔꯛꯈꯤꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯣꯟ ꯑꯃ ꯃꯃꯥ ꯑꯁꯤꯅ ꯂꯩ ꯑꯗꯨꯒ ꯐꯣꯟ ꯑꯁꯤ iCloudꯇ ꯂꯤꯡ ꯇꯧꯁꯟꯗꯨꯅ ꯊꯝꯈꯤ ꯐꯣꯟ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯐꯣꯔꯃꯦꯂꯥꯒ ꯃꯆꯥꯅꯨꯄꯥꯒ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯦ ꯑꯃꯗꯤ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯁꯤꯅ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯃꯃꯥ ꯑꯁꯤꯅ 2025ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 15ꯗ ꯗꯥꯎꯅꯁ ꯒ꯭ꯔꯨꯞ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯠꯂꯤ ꯑꯗꯨꯒ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯦ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯜꯂꯤ ꯐꯣꯔꯃꯦꯂꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯅꯝꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯃꯊꯪꯒꯤ ꯍꯦꯛ ꯊꯪꯅꯕ ꯅꯨꯃꯤꯠ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 16ꯗ ꯗꯥꯎꯅꯁ ꯒ꯭ꯔꯨꯞ ꯗꯤꯇꯦꯛꯇꯤꯚꯁꯅ ꯐꯣꯔꯃꯦꯂꯥꯕꯨ ꯐꯥꯅꯕ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯦꯛ ꯇꯧꯔꯤ ꯃꯁꯤꯗ ꯎꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯗꯤꯇꯦꯛꯇꯤꯚꯁꯤꯡꯅ ꯐꯣꯔꯃꯦꯂꯥ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯃꯍꯥꯛ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯁꯇꯗꯤꯗ ꯅꯣꯡꯃ ꯊꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 18ꯗ ꯃꯍꯥꯛꯄꯨ ꯀꯣꯔꯠꯇ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯏ ꯐꯣꯔꯃꯦꯂꯥꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯩ ꯍꯥꯏꯅ ꯃꯥꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯀꯌꯥ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕꯗꯤ ꯐꯣꯔꯃꯦꯂꯥꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯍꯥꯏ ꯑꯉꯥꯡ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯐꯣꯟ ꯑꯁꯤ ꯄꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯊꯥꯈꯤꯕꯅꯤ ꯃꯦꯁꯦꯖ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯣꯟ ꯑꯁꯤꯗꯒꯤ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯑꯩꯕꯨ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯕ ꯌꯥꯅꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯞ ꯇꯧꯗꯨꯅ ꯊꯝꯈꯤꯕꯅꯤ ꯐꯣꯔꯃꯦꯂꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯕꯨ ꯀꯜꯂꯛꯄ ꯑꯃꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯕꯨ ꯂꯨꯅ ꯇꯧꯕ ꯑꯃꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯑꯩꯒꯤ ꯁꯛ ꯑꯁꯤꯕꯨ ꯀꯜꯂꯛ ꯌꯦꯡꯊꯤꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯑꯣꯏꯅ ꯃꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯐꯣꯔꯃꯦꯂꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅꯗꯤ ꯌꯥꯈꯤꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯐꯣꯔꯃꯦꯂꯥꯒꯤ ꯐꯣꯟꯗ ꯃꯁꯥꯃꯛꯅ ꯏꯔꯝꯕ ꯅꯣꯠꯁ ꯈꯔ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯊꯦꯡꯅꯩ ꯅꯣꯠ ꯑꯁꯤꯗ ꯐꯣꯔꯃꯦꯂꯥꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯄꯟꯗꯨꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯇꯨꯅ ꯏꯔꯤ ꯅꯣꯠ ꯑꯁꯤꯗ ꯐꯣꯔꯃꯦꯂꯥꯅ ꯃꯤꯁꯛ ꯑꯁꯤꯒ ꯃꯍꯥꯛꯀ ꯂꯩꯅꯈꯤꯕ ꯃꯔꯤ ꯃꯤꯁꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯏꯗꯨꯅ ꯊꯝꯂꯤ ꯃꯤꯁꯛ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯤꯁꯛ ꯑꯁꯤꯕꯨ ꯇꯨꯀꯠꯆꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯅꯣꯠ ꯑꯁꯤꯗ ꯐꯣꯔꯃꯨꯂꯥꯅ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝ ꯈꯔꯁꯨ ꯏꯗꯨꯅ ꯊꯝꯂꯤ ꯅꯣꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯁꯤ ꯅꯪꯒꯤ ꯁꯦꯀꯦꯟ ꯆꯣꯏꯁ ꯅꯠꯇꯦ ꯑꯩꯅ ꯐꯅ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯁꯨ ꯑꯩꯁꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯥꯅꯗꯕ ꯑꯁꯤ ꯅꯪꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯅꯗꯕ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ ꯐꯣꯔꯃꯦꯂꯥꯅ ꯃꯤꯁꯛ ꯑꯁꯤꯒ ꯁꯥꯎꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯁꯤꯒ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯅꯤꯡꯕ ꯎꯠꯄ ꯋꯥꯍꯩ ꯀꯌꯥ ꯅꯣꯠ ꯑꯁꯤꯗ ꯏꯗꯨꯅ ꯊꯝꯂꯤ ꯅꯣꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯍꯪꯕ ꯃꯇꯝꯗ ꯐꯣꯔꯃꯦꯂꯥꯅ ꯍꯥꯏꯔꯛꯏ ꯅꯣꯠ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯅꯣꯠ ꯑꯗꯨꯗ ꯄꯜꯂꯤꯕ ꯁꯦꯛꯁꯨꯑꯦꯜ ꯔꯤꯂꯦꯁꯟ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒ ꯊꯝꯈꯤꯕ ꯅꯠꯇꯦ ꯃꯗꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯥꯏꯀꯦꯜꯒ ꯊꯝꯈꯤꯕ ꯔꯤꯂꯦꯁꯟꯅꯤ ꯑꯩꯒꯤ ꯋꯥꯈꯟꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯕꯗꯒꯤ ꯑꯩꯅ ꯅꯣꯠ ꯑꯗꯨ ꯏꯁꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯐꯣꯔꯃꯦꯂꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯐꯣꯔꯃꯦꯂꯥꯒꯤ ꯅꯨꯄꯥ ꯃꯥꯏꯀꯦꯜꯕꯨꯁꯨ ꯀꯣꯔꯠꯇ ꯀꯧꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯈꯤ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯈꯤ ꯅꯣꯠ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯅꯩ ꯍꯥꯏꯅ ꯐꯣꯔꯃꯦꯂꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯑꯁꯤ ꯐꯣꯔꯃꯦꯂꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏ ꯍꯥꯏꯕ ꯑꯁꯤ ꯈꯪꯅꯤ ꯐꯣꯔꯃꯦꯂꯥ ꯑꯃꯗꯤ ꯃꯥꯏꯀꯦꯜꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯐꯣꯔꯃꯦꯂꯥꯅ ꯃꯁꯥ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯑꯔꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯒꯠꯂꯦ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯈꯪꯉꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡ ꯑꯁꯤꯅ ꯐꯣꯔꯃꯦꯂꯥꯅ ꯇꯧꯈꯤꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯍꯥꯏꯗꯣꯔꯛꯈꯤ ꯑꯉꯥꯡ ꯑꯁꯤꯅ ꯐꯣꯔꯃꯦꯂꯥꯅ ꯃꯉꯣꯟꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌా ꯇꯧꯈꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯄ ꯑꯁꯤꯗ ꯐꯣꯔꯃꯦꯂꯥ ꯆꯦꯟꯐꯝ ꯁꯨꯡꯂꯩ ꯂꯩꯈꯤꯗꯦ 2023ꯒꯤ ꯖꯅꯋꯥꯔꯤ ꯑꯉꯥꯡ ꯑꯁꯤꯅ ꯆꯍꯤ 14 ꯈꯛꯇꯪ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯐꯣꯔꯃꯦꯂꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯇꯦꯜꯂꯕ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯐꯣꯔꯃꯦꯂꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯥꯝꯗ꯭ꯔꯕꯗ 50 ꯁꯦꯛꯁ ꯇꯧꯈꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯗ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯅ ꯐꯣꯔꯃꯦꯂꯥ ꯑꯁꯤ ꯆꯍꯤ 60 ꯖꯦꯜꯗ ꯊꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯖꯖ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯐꯣꯔꯃꯦꯂꯥꯒꯤ ꯄꯅꯤꯁꯃꯦꯟ ꯑꯁꯤ ꯍꯟꯊꯈꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯥꯟ ꯑꯣꯏꯅ ꯐꯣꯔꯃꯦꯂꯥꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤꯟꯕ ꯌꯥꯅꯕ ꯃꯣꯅꯤꯇꯔꯤꯡ ꯁꯣꯐꯋꯦꯌꯔꯁꯤꯡ ꯍꯥꯞꯆꯤꯟꯈꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯠꯇ ꯂꯣꯏꯅꯕ ꯌꯥꯍꯟꯈꯤꯗꯦ ꯗꯥꯎꯅꯁ ꯒ꯭ꯔꯨꯞ ꯁꯥꯎꯠ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯪꯕ ꯊꯤꯡꯈꯤ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯧꯕ ꯌꯥꯍꯟꯈꯤꯗꯦ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯅ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣग ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ
nupi aikoisu thamoi pali nupa noida fauri badugum aikoigi thamoi desu sa manana fawi masika manaba mawangda formula na nupa khaktangna nupi de ijat manghangani haiba leite nupi aikoina su nupa ijat manghan ba yai kana khanba oiramasu yai fagi tawni just kidding waning ba mawjisnu nupi na oigera nupa na oigera crime haibasigi fajabam leite maramaduna crime daki lapna leina ba hona biu wafamasi phongtok paga loina na ngasi koina mata ngasi lotion jerake punamakpu Mingselmanipur na khurum jeri